Kangchup singthakdagi kuki singna kapsilakpada ama sokle. Moreda pokhaidaba bom mari leirambadagi AR na pokhaihankhre. Pawasi ngasi nung tilfong kiba kangla pau sedagi lakhatsavane. Kuki militant singna mitay singde attack sa thaduna nong may kapsilakpagi thogdog. Matam khara tarudraba matungda ngarang numidang Imphal West District amade Kangpokpi District ki lona ba kangchup singthakdagi mitay khultam na kuki militant singna amuk na una nong may kapsin ba hurakre. Press na fangba pauda ngarang numidang pung 9 kuntra rom tabada kangchup singthakdagi kuki militant singna apaba makhalgi khulai sing sizinaduna mitay gi khultam na nong may kapsilakhe. Maduda mapam maduda khul ngaktuna leiriba mitay volunteer singna su handuna nong may kapnakhe. Nong may kapnakhi baduda mitay gi khul ngakpa ama narumda nong may maruna khetpadagi asokapan nangkhe. Adubu kahena khudong thiningai di oidre. Nong may kapnari haibagi pau tabadagi mapam aduda henba forcing changsinduna makata na kapnakhe. Adubu asokapan yaubagi pau di press na phangba ngamdre. Atopa mana border town Moreda kuki khulai paibasing na state forcing da kapsilakpadagi pokhayogdaba bom mari. Thengnabadagi Assam Rifles na asoyangam yaudana pokhayankhre. Pawasi na hairibade ahan bagi waina ngarang numid yung bamatong pung taraga ni 2 minute kuntra rom tabada. More Ward number 9 New Morege changpam geta pokhayan kivane. Ani suba waina pung 2 minute kuntra rom tabada amuk pokhay rakhe. Madugi matung nung til pung 3 lom tabada Morege molnom beng dagi bom ani amaso phangbagaloy na nang Assam Rifles ki bomb disposal squad team mamana. Asoy angam yaudana lauthok laba matong pokhayan kivani haire.